ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ ꯅꯤꯡꯊꯤꯔꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯃꯅꯤ ꯃꯌꯦꯛ ꯁꯦꯡꯂ ꯑꯇꯤꯌꯥ ꯁꯣꯔꯥꯔꯦꯟ ꯃꯥꯁꯨ ꯅꯣꯡꯍꯧ ꯑꯃꯨꯕ ꯂꯤꯛꯂꯥ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯤ ꯀꯣꯔꯧꯍꯟꯕ ꯏꯄꯥ ꯃꯥꯅ ꯃꯗꯣꯝ ꯇꯔꯪ ꯊꯣꯛꯂꯤ ꯅꯤꯡꯊꯝꯊꯥꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯑꯣꯏꯕꯅ ꯅꯨꯄꯥ ꯃꯥꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯎꯔꯨꯝ ꯁꯨꯝꯆꯤꯠ ꯁꯥꯔꯤꯅꯤ ꯍꯥꯏꯅ ꯐꯝꯂꯤ ꯁꯨꯝꯆꯤꯠ ꯑꯗꯨ ꯁꯥꯅ ꯁꯥꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯂꯤꯛꯂꯝ ꯅꯪꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯝꯕ ꯇꯥꯏꯕꯪ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯝꯗꯕꯁꯨ ꯌꯥꯏ ꯅꯪꯗꯤ ꯅꯁꯛꯁꯨ ꯂꯥꯏꯒꯤ ꯃꯆꯥ ꯃꯥꯟꯈꯤ ꯐꯖꯕꯅꯤꯗ ꯑꯩꯁꯨ ꯐꯕꯗꯤ ꯐꯖꯩꯗ ꯑꯗꯣ ꯅꯪꯅꯗꯤ ꯍꯦꯜꯂꯦꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯅꯪꯒꯤ ꯁꯛꯇꯝ ꯍꯛꯈ꯭ꯔꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡꯗꯨ ꯌꯧꯅ ꯆꯠꯃꯤꯟꯅꯁꯤꯀꯣ ꯑꯩꯈꯣꯏ ꯑꯅꯤ ꯀꯨꯏꯔꯔꯣꯏ ꯅꯪ ꯑꯩ ꯊꯨꯡꯕꯨꯗꯤ ꯊꯨꯡꯅꯔꯅꯤꯗ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯃꯤꯠꯇꯤ ꯃꯥꯏꯀꯩ ꯑꯃꯗ ꯌꯦꯡꯂꯒ ꯎꯔꯨꯝ ꯁꯨꯝꯆꯤꯠꯇꯨ ꯁꯦꯄ꯭ꯔꯩ ꯅꯥꯄ꯭ꯔꯩ ꯄꯨꯜꯂꯤꯕꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯍꯟꯕꯤ ꯃꯪꯒꯣꯜ ꯑꯗꯨꯗꯒꯤ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯍꯦ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯔꯤ ꯁꯨꯝꯆꯤꯠ ꯈꯨꯁꯥꯅꯣꯗꯣ ꯍꯥ ꯀꯔꯤ ꯌꯦꯡꯂꯒ ꯁꯥꯔꯤꯅꯣ ꯅꯪ ꯁꯤꯒꯤ ꯁꯨꯝꯆꯤꯠꯁꯤꯗꯤ ꯀꯔꯥꯏꯗ ꯁꯤꯠꯇꯣꯏꯕ ꯁꯤꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯌꯥꯁꯤꯅ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯤꯅꯦ ꯁꯤꯗꯤꯅꯦ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯁꯣꯏꯅꯥꯏꯕꯤꯗ ꯌꯥꯝꯅ ꯉꯥꯎꯖꯕꯗꯣ ꯑꯗꯨꯗ ꯁꯤꯠꯂꯨꯁꯦ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯏꯅꯥ ꯇꯥꯊꯤꯗꯤ ꯀꯔꯤꯒꯤ ꯂꯥꯎꯗꯅꯤ ꯃꯤꯇꯥꯡꯕꯤꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯀꯔꯤꯝꯇ ꯅꯥꯆꯪꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯥ ꯅꯥꯆꯪꯗ꯭ꯔꯕ ꯅꯠꯇ꯭ꯔꯥꯏꯕ ꯏꯃꯥ ꯑꯩ ꯈꯟꯗꯦꯕ ꯀꯩꯝ ꯈꯟꯗꯦ ꯀꯨꯏꯅ ꯈꯨꯝꯗꯦ ꯄꯪꯉꯪꯗ ꯉꯥꯡꯉꯤ ꯈꯟꯗ꯭ꯔꯒ ꯀꯔꯤꯒꯤ ꯁꯣꯔꯥꯔꯦꯟꯗ ꯌꯦꯡꯈꯠꯂꯒ ꯅꯣꯛꯂꯤꯕ ꯍꯥ ꯅꯠꯇꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯁꯦ ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯦ ꯃꯤꯇꯥꯡꯕꯤꯗꯨꯕꯨ ꯀꯔꯝ ꯍꯥꯏꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯗꯧꯔꯤꯒꯦ ꯏꯆꯥ ꯅꯨꯄꯥ ꯆꯔꯣꯡ ꯄꯣꯛꯇꯅ ꯅꯪ ꯑꯃꯈꯛ ꯁꯣꯏꯕꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯅꯇꯣꯝꯇꯅꯤ ꯑꯩꯒꯤ ꯏꯃꯧꯕꯨ ꯀꯔꯝꯅ ꯃꯤꯇꯥꯡꯕꯤꯅ ꯑꯣꯏꯗꯣꯏꯅꯣ ꯏꯃꯥ ꯃꯤꯇꯥꯡꯕꯤꯁꯨ ꯃꯤꯅꯤ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯍꯥꯏꯒꯅꯨ ꯃꯤꯇꯥꯡꯕꯤ ꯃꯥꯗꯣ ꯃꯤ ꯅꯠꯇꯦ ꯁꯥꯃꯨꯅꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯏꯃꯥꯒꯤꯁꯦ ꯃꯥꯁꯨ ꯃꯤꯅꯦ ꯏꯃꯥ ꯈꯪꯉꯤ ꯑꯗꯣ ꯅꯥꯃ ꯁꯣꯏꯔꯕꯅꯤꯅ ꯃꯌꯨꯝ ꯄꯥꯟꯗꯕ ꯇꯥꯕ ꯏꯃꯥ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯄꯤꯛꯃꯜꯂꯦ ꯑꯩꯗꯤ ꯂꯤꯛꯂꯝꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩ ꯃꯥ ꯅꯠꯇꯕ ꯅꯨꯄꯤ ꯑꯇꯣꯞꯄ ꯄꯥꯝꯗꯦ ꯑꯣ ꯑꯍꯜ ꯑꯣꯏꯔꯕꯤꯅ ꯃꯥ ꯑꯩꯕꯨ ꯍꯅꯨꯊꯪ ꯐꯥꯎꯕ ꯑꯣꯠꯈꯥꯏꯒꯤ ꯁꯤꯅꯤꯅꯦ ꯅꯪꯅ ꯈꯜꯂꯤꯁꯦ ꯍꯥ ꯑꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯃꯥꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯒꯅꯦ ꯃꯃꯤꯠꯇꯨ ꯇꯥꯡꯂꯕꯅꯤꯅ ꯆꯥꯛꯅ ꯀꯅꯥ ꯊꯣꯡꯗꯣꯏꯕ ꯍꯥ ꯅꯃꯥ ꯍꯅꯨꯕꯤ ꯑꯩꯅ ꯊꯣꯡꯉꯣ ꯍꯥꯏꯔꯤꯅꯤꯅꯦ ꯁꯤꯁꯨ ꯍꯥꯏꯔꯤꯅꯦꯕ ꯑꯗꯩꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯧ ꯑꯃꯒꯤ ꯃꯊꯧꯁꯤꯅ ꯃꯥꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯕ ꯑꯁ ꯍꯣ ꯑꯗꯨꯝ ꯇꯧꯖꯅꯤ ꯃꯃꯤꯠꯁꯨ ꯎꯗꯅ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯆꯥꯛꯇꯣ ꯃꯥꯔꯒ ꯊꯣꯡꯕꯗ ꯆꯝꯐꯨꯠꯇ ꯎ ꯃꯣꯔꯣꯛ ꯊꯥꯛꯄ ꯆꯥꯅꯤꯡꯕ꯭ꯔꯣ ꯅꯪ ꯍꯥ ꯆꯥꯅꯤꯡꯕ꯭ꯔꯩꯕ ꯀꯥꯡꯁꯣꯏꯗ ꯆꯤꯅꯤ ꯍꯥꯞꯍꯟꯁꯤꯔꯣ ꯏꯃꯨꯡ ꯃꯪꯒꯜꯋꯥꯏ ꯇꯩꯕꯒꯥꯗꯣ ꯆꯩꯁꯨꯅ ꯇꯩꯕ ꯌꯥꯔꯤꯕ꯭ꯔꯕ ꯍꯥ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯅ ꯊꯣꯡꯕ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯁ ꯍꯔꯦ ꯀꯔꯤ ꯅꯃꯥ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯗꯤ ꯅꯣꯡꯃꯗ ꯐꯗꯤꯒꯣꯝ ꯃꯅꯥ ꯑꯃ ꯐꯥꯎ ꯃꯜꯂꯨ ꯌꯥꯗꯕ ꯅꯪꯅ ꯃꯤꯇꯥꯡꯕꯤꯗꯨꯗꯃꯛ ꯆꯥꯛ ꯊꯣꯡꯗꯧꯔꯤꯕ ꯍꯥ ꯃꯤꯇꯥꯡꯕꯤ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯃꯤꯇꯥꯡꯕꯤ ꯃꯥꯒꯤ ꯃꯃꯤꯠꯇꯣ ꯃꯥꯅ ꯇꯥꯡꯅꯤꯡꯗꯨꯅ ꯇꯥꯡꯉꯤꯔꯗꯣ ꯋꯥꯗꯣ ꯅꯤꯌꯣꯝ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯏꯃꯥ ꯍꯦ ꯁꯒꯣꯜ ꯃꯥꯡ ꯄꯨꯟꯖꯥꯎ ꯄꯨꯕ ꯅꯨꯡꯁꯤꯠ ꯃꯥꯏꯔꯝ ꯂꯁꯤꯡ ꯈꯥꯄꯧ ꯑꯣꯏꯔꯣꯏꯗꯕ ꯅꯨꯡꯁꯤꯕꯗꯨꯅꯅꯦ ꯅꯤꯌꯣꯝ ꯆꯨꯝꯕ ꯌꯥꯔꯣꯏꯅꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯤꯌꯣꯝ ꯄꯩꯅꯤꯅꯦ ꯅꯪꯕꯣ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯃꯤꯇꯥꯡꯕꯤ ꯅꯨꯄꯤꯗꯣ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯍꯌꯦꯡ ꯃꯥꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯔ ꯃꯇꯨꯡꯗ ꯅꯪ ꯅꯠꯇꯤꯌꯦ ꯋꯥꯗꯣꯏꯁꯦ ꯅꯃꯥ ꯑꯩꯅꯦ ꯑꯩ ꯃꯥꯕꯨ ꯃꯃꯤꯠ ꯇꯥꯡꯉꯦ ꯍꯥꯏꯕ ꯉꯥꯛꯀꯤ ꯋꯥꯁꯨ ꯅꯠꯇꯦ ꯃꯄꯥꯗꯨꯁꯨ ꯌꯨꯔꯥꯏ ꯆꯨꯕꯅꯦ ꯌꯨꯔꯥꯏ ꯆꯨꯕ ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯔꯤꯁꯤꯅꯤ ꯏꯃꯥ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯆꯠꯈ꯭ꯔꯣꯔꯥ ꯆꯠꯈ꯭ꯔꯒ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯍꯟꯖꯤꯜꯂꯛꯄꯗꯨꯔꯣ ꯌꯥꯏꯌꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯠꯈ꯭ꯔꯣ ꯐꯩ ꯑꯩ ꯍꯟꯖꯤꯜꯂꯣꯏꯀꯣ ꯉꯁꯤ ꯌꯦꯡꯉꯨ ꯉꯁꯤ ꯑꯣ ꯆꯠꯈ꯭ꯔꯣ ꯅꯪꯅ ꯁꯛꯇꯨ ꯎꯔꯒꯅꯦ ꯑꯩ ꯃꯤ ꯍꯟꯅꯤꯡꯉꯛꯑꯦ ꯌꯥꯝꯅ ꯆꯠꯈ꯭ꯔꯣ ꯑꯣ ꯑꯩ ꯍꯟꯖꯤꯜꯂꯛꯇꯕꯗ ꯏꯃꯥ ꯅꯪ ꯑꯩꯕꯨꯗꯤ ꯊꯤꯕ ꯊꯣꯔꯛꯀꯅꯨꯀꯣ ꯍꯣꯔꯦꯟ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯔꯛꯄꯗ ꯂꯩꯆꯜꯅ ꯂꯥꯞꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯛꯂꯝꯃꯤ ꯂꯩꯆꯜꯁꯨ ꯃꯈꯨꯠꯇ ꯆꯐꯨ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯇꯤꯌꯥꯕꯨ ꯎꯔꯨꯕꯗ ꯂꯩꯆꯜꯅ ꯀꯧꯔꯛꯏ ꯇꯥ ꯑꯇꯤꯌꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯂꯩꯆꯜ ꯑꯩꯁꯦ ꯁꯨꯝ ꯅꯣꯏꯁꯦ ꯎꯅꯤꯡꯗꯅ ꯊꯣꯔꯛꯑꯝꯕꯅꯤꯗ
ꯑꯗꯣ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯏꯅꯦ ꯆꯥꯎꯕꯤ ꯑꯩꯈꯣꯏꯗꯒꯤ ꯁꯪꯒꯣꯝ ꯐꯝꯕ ꯂꯧꯔꯨꯏꯅꯤ ꯇꯥꯇꯤꯌꯥ. ꯏꯆꯦꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ. ꯑꯗꯣ ꯏꯆꯦꯗ ꯇꯥꯇꯤꯌꯥꯅ ꯉꯥꯏꯍꯧꯔꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯣ? ꯍꯣꯏ ꯌꯥꯏ ꯍꯥꯏꯕꯤꯌꯨꯅꯦ. ꯑꯗꯨ ꯂꯩꯁꯥ, ꯅꯣꯏ ꯏꯆꯦꯁꯦ ꯌꯥꯝ ꯐꯠꯇꯦ. ꯑꯩꯅ ꯃꯥꯕꯨ ꯁꯨꯛ ꯅꯨꯡꯁꯤꯖꯔꯤꯁꯦ ꯃꯥꯅꯗꯤ ꯂꯥꯞꯊꯣꯛꯅꯕꯗ ꯍꯣꯠꯅꯔꯒ ꯂꯩ. ꯃꯥꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯕ ꯃꯥꯜꯂꯤ. ꯇꯥꯇꯤꯌꯥ, ꯏꯆꯦꯗꯤ ꯃꯤꯒ ꯃꯤꯃꯥꯟꯅꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯅ ꯋꯥꯈꯜ ꯄꯤꯛꯁꯟꯕꯒꯤ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ. ꯍꯣꯏ, ꯑꯗꯣ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗꯕꯨ ꯃꯤꯃꯥꯟꯅꯕ ꯃꯤꯃꯥꯟꯅꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯣ? ꯃꯥꯅ ꯃꯃꯤꯠ ꯎꯖꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯅꯣꯏꯁꯦꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯑꯩꯕꯨ ꯃꯥꯅ ꯌꯥꯝ ꯋꯥꯍꯜꯂꯤ. ꯑꯗꯒꯤ ꯇꯣꯏꯅ ꯎꯅꯕꯁꯨ ꯐꯪꯗꯦ ꯑꯁꯨꯛ ꯅꯛꯅ ꯂꯩꯔꯒ. ꯇꯥꯇꯤꯌꯥ, ꯏꯆꯦꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯖꯔꯕꯅꯤ. ꯄꯥꯕꯅ ꯃꯔꯣꯜ ꯑꯃ ꯏꯃꯥ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯅꯨꯡꯇꯤꯒꯤ ꯌꯨ ꯊꯛꯂꯒ ꯂꯩꯈ꯭ꯔꯦ. ꯑꯩꯅ ꯏꯆꯦꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯁꯨ ꯉꯝꯗꯦ. ꯈꯪꯗꯦꯗ, ꯏꯆꯤꯜ ꯏꯅꯥꯎꯅ ꯃꯃꯥꯡ ꯃꯄꯣꯛꯇ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯕꯅꯣ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥ ꯄꯤꯕꯤꯔꯤꯕꯁꯦ. ꯏꯃꯥꯗꯨꯗꯪ ꯂꯩꯖꯔꯝꯂꯕꯗꯤ ꯏꯆꯦ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯈꯜꯁꯦ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯥꯎꯊꯣꯛꯆꯔꯝꯕꯁꯨ ꯌꯥꯕꯅꯤ. ꯂꯩꯖꯥ, ꯀꯔꯤꯒꯤ ꯊꯃꯣꯏ ꯁꯣꯟꯊꯔꯤꯕꯅꯣ? ꯅꯣꯏ ꯏꯆꯦꯒꯤꯗꯤ ꯅꯍꯦ ꯃꯩꯆꯥꯎ ꯆꯥꯎ ꯂꯩꯔꯤꯁꯤꯗꯤ. ꯇꯥꯇꯤꯌꯥꯅꯕꯨꯗꯤ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯔꯤꯕ. ꯑꯗꯣ ꯇꯥꯇꯤꯌꯥꯒꯤ ꯏꯃꯥ ꯄꯥꯕꯅ ꯏꯆꯦꯕꯨ ꯃꯃꯧ ꯀꯩꯁꯨ ꯑꯣꯏꯅꯤꯡꯂꯝꯃꯣꯏꯗ. ꯑꯩꯁꯨ ꯑꯩꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯏꯆꯦꯅ ꯀꯔꯝ ꯂꯩꯍꯧꯕ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯂꯝꯕꯤꯒ ꯂꯣꯏꯅꯅ ꯊꯩꯔꯤ. ꯂꯩꯖꯥ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ. ꯅꯣꯏ ꯏꯆꯦꯒꯤ ꯑꯩ ꯂꯩꯔꯤ. ꯑꯗꯨꯒ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯥ ꯑꯃ ꯈꯪꯅꯅꯕ ꯇꯧ. ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯦ ꯀꯅꯥꯝꯇꯅ ꯄꯥꯝꯕꯤꯗꯕꯅꯤꯀꯣ. ꯇꯥꯇꯤꯌꯥꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ. ꯑꯗꯣ ꯑꯩ ꯏꯆꯦꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯍꯦꯛ ꯈꯪꯗ꯭ꯔꯤꯐꯥꯎ ꯌꯨꯝ ꯄꯥꯟꯒꯦꯅꯤꯡꯗ꯭ꯔꯦꯗ. ꯂꯩꯖꯥ, ꯅꯁꯛꯅꯗꯨ ꯐꯖꯔꯒ ꯄꯥꯝꯃꯨꯏꯗ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ. ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯂꯝꯍꯦꯟꯕ ꯅꯍꯥ ꯄꯥꯈꯪ ꯈꯔ ꯊꯦꯡꯅꯔꯝꯃꯤ. ꯂꯩꯆꯜ ꯑꯃꯗꯤ ꯑꯇꯤꯌꯥ ꯂꯥꯛꯄ ꯎꯕꯗ ꯉꯝꯁꯤꯡꯅ ꯍꯥꯏ, "ꯑꯣꯏ ꯏꯇꯥꯎꯆꯥ, ꯌꯦꯡꯉꯨꯅꯦ, ꯑꯥꯗ ꯃꯥꯏ ꯑꯇꯤꯌꯥ ꯍꯥꯏꯕꯁꯤꯒ ꯂꯩꯆꯜꯒ ꯅꯣꯛꯅꯣꯛꯗꯅ ꯂꯥꯛꯏꯗꯣ." ꯑꯃꯨꯖꯥꯎꯅ, "ꯍꯣꯏꯅꯦ, ꯃꯁꯤꯒꯤ ꯑꯇꯤꯌꯥ ꯍꯥꯏꯕ꯭ꯔꯥ ꯁꯣꯔꯥꯔꯦꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯁꯦ? ꯃꯃꯤꯠ ꯇꯥꯡꯕꯤ ꯂꯤꯛꯂꯝ ꯂꯩꯔꯦꯝꯕꯤ ꯃꯥꯟꯕꯤꯗꯨꯒ ꯀꯣꯏꯅꯕꯗꯥꯏꯅꯦ?" ꯆꯥꯛꯊꯦꯛꯄꯅ, "ꯍꯣꯏ ꯍꯣꯏ, ꯃꯤꯇꯥꯡꯕꯤꯗꯨ ꯀꯣꯏꯅꯕꯅꯦ ꯁꯤ." ꯉꯝꯁꯤꯡꯅ, "ꯑꯗꯨꯗꯤ ꯃꯥꯏꯁꯦ ꯃꯆꯦ ꯃꯤꯇꯥꯡꯕꯤ ꯂꯤꯛꯂꯝ ꯑꯗꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯂꯩꯆꯜ ꯑꯅꯤꯃꯛ ꯀꯣꯏꯔꯣ ꯃꯥꯅ?" ꯑꯃꯨꯖꯥꯎꯅ, "ꯑꯣꯏꯔꯝꯅꯤ. ꯅꯨꯄꯥ ꯑꯐꯕ ꯑꯃ ꯂꯩꯔꯦꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯆꯪꯗꯨꯅ ꯂꯩꯁꯤꯜꯂꯒꯦ ꯈꯜꯂꯤ ꯑꯣꯏꯔꯝꯅꯤ." ꯌꯥꯡꯕꯅ, "ꯑꯗꯨꯗꯤ ꯀꯥꯏꯗ ꯌꯥꯔꯗꯒꯦ? ꯃꯆꯦ ꯃꯤꯇꯥꯡꯕꯤꯗꯨꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯤꯒꯤ ꯂꯩꯆꯜ ꯍꯥꯏꯕꯤꯁꯤꯔꯥ? ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯇꯪꯗꯤ ꯅꯣꯡ ꯐꯥꯗꯣꯛꯇ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯌꯥꯏ ꯀꯩꯅꯣ." ꯉꯝꯁꯤꯡꯅ, "ꯍꯣꯏꯅꯦ, ꯃꯗꯨꯃꯛꯅꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯁꯨ. ꯑꯩꯗꯤ ꯃꯆꯦ ꯃꯤꯇꯥꯡꯕꯤꯗꯨꯕꯨ ꯑꯣꯏꯅ ꯄꯥꯝꯃꯤ. ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯂꯪꯊꯣꯛꯂꯝꯂꯒ ꯂꯣꯏꯔꯦ, ꯍꯥ? ꯎꯃꯪꯗ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯥꯗꯤ ꯃꯃꯤꯠ ꯇꯥꯡꯕꯅꯤꯅ ꯁꯥ ꯀꯩ ꯈꯌꯥꯠꯇ ꯃꯌꯨꯝꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯥꯏꯅ ꯆꯪꯖꯈ꯭ꯔꯁꯅꯤ ꯀꯩꯅꯣ." ꯅꯠꯇ꯭ꯔꯣ? ꯑꯃꯨꯖꯥꯎꯅ, "ꯃꯥꯅꯦ, ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯣꯏꯔꯦ. ꯂꯤꯛꯂꯝꯗꯣ ꯃꯃꯤꯠ ꯇꯥꯡꯖꯔꯁꯨ ꯃꯁꯛꯇꯤ ꯐꯖꯕꯖꯥꯠꯅꯤ. ꯄꯥꯝꯃꯨ ꯄꯥꯝꯃꯨꯏꯁꯩꯗ ꯁꯤꯈꯤꯗꯧ. ꯑꯗꯣ ꯃꯤꯇꯥꯡꯕꯤ ꯃꯥꯅ ꯍꯤꯡꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣꯗ? ꯁꯤꯖꯈ꯭ꯔꯒ ꯃꯊꯪ ꯃꯄꯣꯛꯇ ꯃꯃꯤꯠ ꯎꯕꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯆꯔꯅꯤ ꯃꯔꯥꯏ." ꯆꯥꯛꯊꯦꯛꯄꯅ, "ꯍꯩ ꯏꯇꯥꯎꯆꯥ, ꯂꯥꯡꯒꯅꯨ. ꯑꯅꯤꯁꯦ ꯁ꯭ꯋꯥꯏ ꯌꯧꯁꯤꯜꯂꯦ. ꯂꯛꯅꯁꯤ ꯏꯇꯥꯎꯆꯥ." ꯌꯥꯡꯕꯅ, "ꯑꯩ ꯇꯧꯒꯦ ꯅꯣꯏ ꯂꯥꯡꯒꯅꯨꯀꯣ." ꯍꯥꯏꯗꯨꯅ ꯂꯩꯆꯜꯗ ꯌꯥꯡꯕꯅ ꯂꯛꯅꯕ ꯍꯧꯔꯛꯂꯝꯃꯤ. "ꯑꯣꯏ ꯂꯩꯆꯜ, ꯅꯁꯛ ꯐꯥꯎꯗꯤ ꯅꯆꯦ ꯃꯤꯇꯥꯡꯕꯤꯗꯨꯅ ꯍꯦꯟꯗꯦꯀꯣ. ꯌꯥꯔꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯃꯨꯛꯇ ꯑꯣꯏꯕꯤꯔꯣꯕ. ꯂꯩꯀꯥꯏꯒꯤ ꯏꯃꯨꯡ ꯑꯣꯏꯔꯒ ꯑꯗꯨꯛ ꯃꯊꯧ ꯍꯨꯛꯇ ꯋꯥ ꯉꯥꯡꯂꯤꯕ ꯀꯩꯒꯤꯅꯣ? ꯅꯈꯣꯏꯅ ꯅꯆꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝꯕ ꯋꯥꯈꯜ ꯈꯜꯂꯕꯗꯤ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯃꯤꯅꯗꯤ ꯑꯩꯈꯣꯏꯕꯨ ꯀꯃꯥꯏꯅ ꯎꯁꯤꯠꯄꯤꯗꯧꯔꯤ? ꯑꯩꯈꯣꯏꯕꯨ ꯅꯆꯜꯃꯛꯅꯤ ꯈꯟꯕꯤꯌꯨ. ꯑꯗꯨꯝꯕ ꯋꯥꯗꯣ ꯃꯇꯨꯡ ꯍꯥꯏꯕꯤꯒꯅꯨ." ꯉꯝꯁꯤꯡꯅ, "ꯑꯌꯥ, ꯏꯀꯥꯏ. ꯑꯃꯨꯖꯥꯎ, ꯅꯪꯒꯤ ꯁꯦꯒ꯭ꯔꯥꯛ ꯎꯃꯪ ꯃꯥꯟꯕꯗꯨꯗ ꯑꯃꯨꯛꯇ ꯂꯣꯠꯀꯦ ꯑꯩ. ꯑꯣꯏꯕ, ꯏꯀꯥꯏꯁꯝꯅ ꯁꯤꯔꯦ." ꯍꯥꯏꯗꯨꯅ ꯉꯝꯁꯤꯡꯅ ꯂꯩꯆꯜꯗ ꯀꯔꯦꯝꯅꯕꯗꯨ ꯎꯕꯗ ꯑꯇꯤꯌꯥ ꯁꯥꯎꯅꯤꯡꯂꯗꯨꯅ ꯍꯥꯏ, "ꯍꯦ, ꯃꯤ ꯎꯁꯤꯠꯇ꯭ꯔꯤ ꯅꯣꯏꯒꯤꯗꯣ? ꯂꯩꯀꯥꯏꯒꯤ ꯅꯆꯜ ꯅꯆꯦꯗ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯎꯠꯄ ꯍꯩꯇꯕ꯭ꯔꯥ ꯅꯣꯏ?" ꯌꯥꯡꯕꯅ, "ꯍꯣꯏ, ꯍꯥꯏꯔꯤꯕ ꯅꯪ ꯀꯌꯥꯝ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯪꯕ ꯃꯤꯅꯣ, ꯍꯥ? ꯅꯪ ꯅꯠꯇ꯭ꯔꯣ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯀꯣꯏꯔꯤꯁꯦ? ꯑꯗꯨꯁꯨ ꯑꯃꯇꯒ ꯅꯠꯇꯦꯅꯦ, ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯀꯣꯏꯔ ꯀꯩꯅꯣꯝ ꯇꯧꯔꯤ." ꯑꯃꯨꯖꯥꯎꯅ, "ꯍꯩ ꯑꯇꯤꯌꯥ ꯍꯥꯏꯕꯧ, ꯅꯪ ꯃꯊꯛꯇ ꯑꯗꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯃꯥꯂꯦꯝ ꯂꯩꯃꯥꯏꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯅꯪ, ꯍꯥ? ꯑꯇꯤꯌꯥꯗ ꯊꯥꯕꯤꯌꯨꯔꯣ ꯅꯪꯕꯣ?" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯨꯄꯥ 4-5 ꯑꯗꯨ ꯀꯟꯅ ꯅꯣꯛꯂꯝꯃꯤ꯫
ꯃꯇꯧ ꯑꯗꯨꯗ ꯑꯇꯤꯌꯥ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯗꯨꯅ ꯃꯈꯨꯠ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯌꯥꯡꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯅꯪꯉꯩꯗꯨ ꯀꯅꯥꯗꯅꯣ ꯍꯥ ꯅꯪꯉꯩꯗꯨ ꯀꯅꯥꯗꯅꯣ ꯅꯣꯏ ꯅꯌꯨꯝꯗ ꯅꯆꯟ ꯅꯆꯦꯒ ꯑꯝꯇ ꯂꯩꯇꯕ꯭ꯔꯣ ꯅꯣꯏꯒꯤ ꯅꯆꯟ ꯅꯆꯦꯗ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯂꯕꯗꯤ ꯃꯤꯅ ꯍꯥꯏꯔꯛꯂꯕꯗꯤ ꯅꯈꯣꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯇꯤꯌꯥ ꯌꯥꯡꯕꯨ ꯐꯨꯒꯤ ꯇꯧꯏ ꯂꯩꯆꯜ ꯑꯇꯤꯌꯥꯕꯨ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯃꯔꯤꯗꯨꯅ ꯐꯨꯕꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯥꯕꯨ ꯈꯥꯝꯗꯣꯛꯏ ꯁꯤ ꯇꯥꯇꯤꯌꯥ ꯃꯈꯣꯏꯒ ꯃꯥꯟꯅꯕꯤꯔꯨꯅꯨꯁꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯇꯤꯌꯥꯕꯨ ꯂꯩꯆꯜꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯏ ꯅꯨꯄꯥ ꯃꯔꯤ ꯑꯗꯨꯁꯨ ꯍꯟꯗꯤ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯔꯒ ꯃꯈꯥ ꯇꯥꯔꯛꯏ ꯑꯃꯨꯖꯥꯎꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯒ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯌꯥꯝ ꯑꯀꯟꯕ ꯆꯥꯕ ꯁꯣꯔꯥꯔꯦꯟꯁꯦ ꯑꯇꯤꯌꯥ ꯋꯥꯍꯩꯗꯨꯗ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯅꯥꯅꯣ ꯍꯟꯅ ꯌꯦꯡꯂꯨꯗ ꯉꯝꯁꯤꯡꯒꯤ ꯃꯃꯥꯏꯗꯨꯗ ꯀꯤꯅ ꯊꯤꯟꯖꯤꯜꯂꯛꯂꯝꯃꯤ ꯉꯝꯁꯤꯡ ꯃꯁꯥꯗꯨ ꯉꯥꯛꯊꯣꯛꯍꯧꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗꯨ ꯎꯞꯇꯨꯅ ꯇꯥꯏ ꯉꯝꯁꯤꯡꯅ ꯍꯥꯏꯊꯈꯤꯕꯗ ꯌꯥꯡꯕ ꯆꯥꯛꯊꯦꯛꯄ ꯑꯃꯨꯖꯥꯎ ꯆꯦꯟꯁꯤꯟꯗꯨꯅ ꯃꯇꯥꯎꯕꯨ ꯍꯧꯒꯠꯄꯤꯔꯤꯉꯩ ꯂꯩꯆꯜꯅ ꯑꯇꯤꯌꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯑꯁ ꯇꯥꯇꯤꯌꯥ ꯋꯥꯔꯛꯇꯕꯁꯤꯡꯁꯤꯒ ꯃꯥꯟꯅꯔꯨꯅꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯁꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯇꯤꯌꯥ ꯆꯠꯅ ꯆꯠꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯧꯔꯝꯃꯤ ꯍꯦ ꯃꯇꯨꯡ ꯃꯅꯥꯎ ꯅꯨꯄꯤ ꯑꯉꯥꯡꯅ ꯀꯔꯟ ꯇꯥꯔꯗꯤ ꯅꯣꯏ ꯑꯩꯅ ꯍꯥꯠꯇꯣꯛꯄꯤꯒꯗꯕꯅꯤ ꯈꯪꯉꯨ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯎꯕꯗ ꯉꯝꯁꯤꯡ ꯃꯈ꯭ꯌꯥꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯏꯗꯨ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏ ꯏꯃꯥ ꯏꯄꯥꯅ ꯁꯦꯠꯐꯥꯎ ꯊꯥꯗ꯭ꯔꯤꯕ ꯉꯝꯁꯤꯡꯉꯩꯕꯨ ꯃꯥꯅ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯅꯨꯄꯤ ꯃꯤꯇꯥꯡꯃꯤ ꯃꯆꯤ ꯃꯅꯥꯎꯁꯤꯒꯤꯗꯃꯛꯇ ꯏ ꯊꯣꯛꯀꯩ ꯐꯨꯕ ꯐꯩ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯤꯇꯥꯡꯃꯤꯗꯨꯁꯨ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯉꯝꯁꯤꯡ ꯁꯤꯡꯅꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯂꯩꯆꯜ ꯑꯇꯤꯌꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥ ꯌꯧꯔꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯇꯤꯌꯥ ꯑꯁꯤꯒꯨꯝꯕ ꯑꯍꯜ ꯂꯃꯟꯅ ꯋꯥꯔꯛꯇꯕ ꯃꯆꯥꯁꯤꯡꯁꯦ ꯀꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯕꯤꯒꯅꯨ ꯇꯥꯇꯤꯌꯥꯗꯗꯤ ꯇꯩꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯆꯦꯒ ꯑꯩꯈꯣꯏꯅꯤꯗ ꯀꯔꯟ ꯇꯥꯔꯛꯀꯅꯤ ꯏꯕꯨꯡ ꯑꯃ ꯏꯄ꯭ꯋꯥ ꯑꯃ ꯂꯩꯖꯕꯁꯨ ꯅꯠꯇꯦ ꯏꯆꯦꯒ ꯑꯩꯈꯣꯏꯅꯤꯗꯤ ꯃꯈꯣꯏꯁꯦ ꯌꯥꯝ ꯀꯤꯖꯩꯌꯦ ꯇꯥꯇꯤꯌꯥ ꯍꯦꯔꯥ ꯃꯋꯥꯝꯗ ꯂꯧꯔꯨꯅꯨ ꯍꯦꯟꯗꯤ ꯍꯦꯟꯖꯤꯜꯂꯛꯂꯒꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯂꯣꯏ ꯍꯥꯠꯇꯣꯛꯅ ꯐꯗꯧꯅꯤ ꯐꯔꯦꯁꯦ ꯇꯥꯇꯤꯌꯥ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯏꯆꯦ ꯄꯨꯔꯒ ꯑꯃꯨꯛ ꯊꯣꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯑꯩ ꯑꯁꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯑꯩ ꯉꯥꯏꯔꯝꯒꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯆꯜ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯃꯁꯤ ꯂꯤꯛꯂꯝꯁꯨ ꯃꯥꯡꯒꯣꯜ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯀꯣꯟꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯂꯩꯆꯜꯁꯨ ꯃꯁꯤ ꯎꯕꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩ ꯉꯥꯏꯔꯤꯔꯣ ꯑꯩ ꯂꯥꯛꯑꯦ ꯏꯆꯦꯒꯤ ꯁꯪꯒꯣꯝ ꯐꯝꯕꯁꯨ ꯄꯨꯔꯛꯏ ꯂꯤꯛꯂꯝ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯍꯔꯥꯎꯔꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯃꯥꯗꯨꯅ ꯃꯈꯣꯡ ꯂꯦꯡꯂꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯗꯥꯔꯤꯗꯨꯗꯒꯤ ꯑꯣꯟꯊꯔꯛꯂꯝꯃꯤ ꯂꯩꯆꯜ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯩꯃꯥ ꯏꯆꯦ ꯁꯣꯛꯄ꯭ꯔꯣ ꯑꯁ ꯏꯆꯦꯁꯤꯗꯤ ꯆꯨꯝꯅ ꯑꯗꯨꯝ ꯂꯩꯔꯁꯨ ꯌꯥꯕꯁꯤꯗ ꯑꯩ ꯉꯥꯏꯔꯒ ꯃꯁꯤꯗ ꯑꯃꯨꯛ ꯑꯩꯁꯦ ꯑꯩꯈꯣꯏ ꯀꯥꯁꯦ ꯀꯩ ꯁꯥꯔꯒꯦꯕ ꯁꯤꯕꯨ ꯂꯩꯆꯜ ꯏꯆꯦ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯏꯍꯥꯅꯤꯗ ꯏꯆꯦ ꯀꯩꯁꯨ ꯁꯣꯛꯇꯤ ꯁꯣꯏꯁꯤꯕꯨ ꯅꯈꯨꯠꯁꯦ ꯅꯥꯔꯝꯃꯅꯤꯁꯦ ꯑꯗꯨ ꯏꯆꯦ ꯄꯥꯕꯗꯤ ꯍꯜꯂꯛꯈ꯭ꯔꯕꯣ ꯍꯥꯏꯅꯔꯤꯉꯩ ꯇꯣꯝꯆꯧꯁꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗ ꯁꯝꯕꯂꯩ ꯃꯔꯛ ꯑꯗꯨꯗꯒꯤ ꯌꯨ ꯇꯞꯇꯥ ꯃꯈꯩ ꯉꯥꯎꯔꯒ ꯊꯣꯔꯛꯂꯝꯃꯤ ꯑꯩꯒꯤ ꯍꯥꯏꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯅꯋꯥ ꯑꯝꯇ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ ꯌꯨꯁꯦ ꯏꯔꯜꯅ ꯊꯛꯄ ꯀꯣ ꯏꯔꯜꯅ ꯅꯣꯏ ꯅꯄꯥ ꯅꯄꯨꯒꯤ ꯁꯦꯜ ꯇꯤꯡꯕ꯭ꯔꯣ ꯑꯩꯅ ꯌꯨ ꯊꯛꯄꯗ ꯉꯥꯎꯅꯤꯡꯂꯒ ꯉꯥꯎꯅꯤ ꯉꯥꯎꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯅꯋꯥ ꯂꯧꯗꯦ ꯏꯀꯨꯁꯤꯅꯦ ꯏꯀꯨꯁꯤ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯆꯪꯂꯛꯏ ꯂꯩꯆꯜ ꯃꯄꯥꯒꯤ ꯐꯤꯕꯝ ꯎꯕꯗ ꯁꯥꯎꯅꯤꯡꯅ ꯍꯥꯏ ꯄꯥꯕꯥ ꯅꯨꯡꯊꯤꯜꯁꯤꯗ ꯌꯨꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯊꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯅꯆꯥꯁꯤꯡꯒꯤ ꯀꯩꯁꯨ ꯈꯟꯕꯤꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯄꯥꯕꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯔꯕꯅꯤꯅ ꯃꯤꯅ ꯏꯆꯦꯒ ꯑꯩꯈꯣꯏꯅꯤꯕꯨ ꯀꯩꯁꯨ ꯎꯁꯤꯠꯄꯤꯗ꯭ꯔꯤ ꯏꯆꯥ ꯇꯣꯝꯕꯤ ꯅꯪ ꯄꯥꯕꯁꯦ ꯅꯃꯥꯗꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯅꯦꯍꯦ ꯑꯩ ꯅꯃꯥꯗꯨ ꯀꯥꯎꯊꯣꯛꯄ ꯉꯝꯅꯕ ꯌꯨ ꯊꯛꯂꯒ ꯈꯥꯡꯂꯤꯕꯅꯤꯅꯦ ꯏꯃꯥ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯆꯥꯅꯨꯄꯤ ꯑꯅꯤ ꯂꯩ ꯍꯥꯏꯕꯁꯨ ꯄꯥꯕ ꯀꯥꯎꯔ ꯃꯥꯜꯂꯦ ꯀꯩꯗꯧꯒꯦ ꯄꯥꯕ ꯋꯥꯈꯜ ꯈꯁꯤꯒ ꯇꯥꯕꯤꯔꯣ ꯄꯥꯕ ꯋꯥꯈꯜ ꯇꯥꯔꯒꯦ ꯑꯗꯣ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯕꯒꯦ ꯄꯥꯕꯒꯤ ꯆꯥꯛꯇꯤ ꯀꯗꯥꯏ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯔꯗꯤ ꯆꯠꯂꯣ ꯆꯥꯛꯈꯨꯝꯗ ꯁꯨꯃꯥꯡꯁꯤꯗ ꯀꯥꯏꯗꯒꯤ ꯆꯥꯛꯅꯣ ꯆꯥꯛꯈꯨꯝꯗ ꯁꯃꯣꯛ ꯃꯊꯛꯇꯅꯦ ꯊꯝꯂꯝꯕꯅꯤ ꯏꯟꯁꯥꯡꯅ ꯌꯣꯡꯆꯥꯛ ꯏꯔꯣꯜꯂꯝꯕꯅꯤ ꯑꯣ ꯐꯔꯦ ꯌꯣꯡꯆꯥꯛꯇꯣ ꯇꯞꯇꯩ ꯆꯥꯔꯒ ꯑꯃꯨꯛꯇ ꯇꯨꯝꯂꯨꯈꯤꯒꯦ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯊꯣꯡꯗꯨꯅ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯀꯔꯣꯝꯗ ꯆꯪꯗꯣꯏꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ ꯑꯁ ꯄꯥꯕꯥ ꯁꯤꯁꯦ ꯁꯣꯝꯗ ꯊꯣꯡꯁꯤ ꯂꯩꯔꯦ ꯎꯔꯕꯣ ꯆꯪꯉꯣ ꯑꯝꯇ ꯑꯣꯍꯣ ꯎꯔꯦ ꯏꯄꯥ ꯆꯪꯂꯦꯀꯣ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧ ꯃꯁꯥꯗꯨ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯂꯤꯛꯂꯝ ꯃꯅꯥꯎꯅꯨꯄꯤꯅ ꯃꯁꯥ ꯁꯣꯛꯂꯛꯄꯗ ꯇꯥꯍꯥ ꯍꯥꯏꯖꯩ ꯏꯆꯦꯒ ꯂꯩꯆꯜ
ꯄꯥꯕ ꯆꯪꯈ꯭ꯔꯕꯣ? ꯍꯣꯏ ꯏꯆꯦ ꯆꯪꯈ꯭ꯔꯦ꯫ ꯏꯆꯦꯒꯤ ꯕꯦꯝꯃ ꯅꯪ ꯄꯥꯕꯒ ꯑꯩꯒ ꯁꯦꯟꯅꯕꯗ ꯋꯥꯔꯤꯉꯩꯗꯀꯣ ꯏꯆꯦꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗꯦ꯫ ꯏꯆꯦꯁꯦ ꯍꯤꯡꯕꯗ ꯀꯥꯟꯅꯗ꯭ꯔꯦꯀꯣ ꯂꯩꯖꯥ꯫ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯁꯦ, ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯏꯆꯦꯒꯤꯗꯃꯛꯇꯅꯤ꯫ ꯄꯥꯕ ꯉꯥꯎꯕꯁꯤꯕꯨ ꯃꯥꯒꯤ ꯊꯣꯛꯄ ꯃꯥꯏꯅ ꯑꯗꯨꯝ ꯂꯩꯖꯁꯅꯤ꯫ ꯑꯗꯨ ꯂꯥꯛꯑꯣꯁꯦ ꯏꯆꯦ, ꯏꯆꯦꯕꯨ ꯇꯥ ꯑꯇꯤꯌꯥꯅ ꯊꯣꯡꯒꯥꯜꯗ ꯉꯥꯏꯔꯒ ꯂꯩꯍꯧꯕꯅꯤ꯫ ꯂꯥꯛꯑꯣ ꯎꯅꯔꯔꯣ, ꯑꯩ ꯉꯥꯏꯕꯤꯒꯦꯕ꯫ ꯂꯩꯆꯜ ꯏꯆꯦ ꯃꯥꯕꯨ ꯎꯅꯔꯔꯣꯏꯗ꯫ ꯃꯤꯇꯥꯡꯕꯤ ꯑꯩꯒꯤꯕꯨ ꯀꯔꯝꯕ ꯄꯥꯟꯗꯝꯗ ꯃꯥꯒꯤꯗꯃꯛ ꯂꯦꯞꯂꯁꯤꯒꯦ? ꯑꯩꯕꯨ ꯂꯧꯔꯒ ꯃꯥ ꯇꯨꯡꯗ ꯌꯥꯝ ꯅꯤꯡꯉꯝꯃꯛꯑꯣꯏ꯫ ꯑꯩ ꯎꯅꯔꯔꯣꯏꯒꯦꯗ꯫ ꯍꯩꯃꯥ ꯏꯆꯦ, ꯃꯥꯂꯦꯝꯁꯤꯗ ꯃꯤꯠ ꯎꯗ꯭ꯔꯤꯕꯁꯤꯕꯨ ꯏꯆꯦꯅ ꯇꯣꯝꯇꯔꯣ? ꯑꯗꯨꯕꯨ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ, ꯃꯤ ꯇꯥ ꯑꯇꯤꯌꯥꯁꯨ ꯏꯆꯦ ꯃꯤꯠ ꯎꯗꯦ ꯈꯪꯅ ꯈꯪꯅ ꯑꯗꯨꯝ ꯅꯨꯡꯁꯤꯖꯩꯅꯤ꯫ ꯃꯥꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯔꯗꯤ ꯏꯆꯦ ꯅꯪ ꯄꯥꯞ ꯄꯨꯖꯅꯤ꯫ ꯄꯥꯞ ꯍꯥꯏꯕꯨ ꯂꯩꯖ, ꯏꯆꯦꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯄꯥꯞꯅꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯂꯩꯔꯒ ꯑꯩ ꯄꯥꯞ ꯑꯃꯃꯨꯛ ꯂꯪꯁꯤꯟꯕ ꯄꯥꯝꯗ꯭ꯔꯦ꯫ ꯏꯆꯦ ꯇꯥ ꯑꯇꯤꯌꯥꯒꯤ ꯊꯃꯣꯏ ꯑꯩꯅ ꯈꯪꯉꯤ꯫ ꯃꯥꯅ ꯏꯆꯦꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ꯫ ꯅꯨꯡꯁꯤꯕ ꯃꯤꯔꯥꯏꯕꯗꯤ ꯐꯠꯇꯤꯌꯦ ꯏꯆꯦ꯫ ꯏꯆꯦ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯅꯔꯨꯁꯤ ꯂꯥꯛꯑꯣꯕ, ꯑꯗꯨꯒ ꯍꯜꯂꯛꯂꯒꯅꯦ ꯏꯆꯦ ꯑꯩꯈꯣꯏꯅꯤ ꯁꯪꯒꯣꯝ ꯑꯐꯝꯕꯁꯦ ꯆꯥꯔꯁꯦꯕ꯫ ꯍꯥꯏꯗꯨꯅ ꯂꯩꯆꯜꯅ ꯃꯆꯦꯕꯨ ꯊꯦꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯇꯤꯌꯥ ꯃꯥꯁꯨ ꯑꯗꯨꯃꯛ ꯂꯤꯛꯂꯝ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯆꯜ ꯑꯇꯤꯌꯥꯅ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯃꯥꯕꯨ ꯇꯥꯅꯕ ꯍꯥꯏ꯫ ꯇꯥ ꯑꯇꯤꯌꯥ, ꯏꯆꯦ ꯊꯣꯔꯛꯑꯦ꯫ ꯉꯁꯥꯏꯗꯒꯤ ꯊꯣꯛꯁꯤ ꯌꯥꯗ꯭ꯔꯤꯕ ꯃꯁꯤ ꯏꯆꯦꯁꯤꯅ꯫ ꯂꯤꯛꯂꯝ ꯑꯩ ꯂꯥꯝꯃꯤꯅꯤ꯫ ꯁꯣꯝꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯊꯣꯛꯁꯤ ꯌꯥꯗꯦ ꯍꯥꯏꯁꯤꯕꯣ? ꯂꯩꯆꯜꯅ ꯍꯣ ꯑꯗꯨꯕꯨꯔꯣ ꯇꯥ ꯑꯇꯤꯌꯥ, ꯏꯆꯦꯁꯦ ꯃꯃꯤꯠ ꯎꯗꯕꯅꯤꯅ ꯇꯥ ꯑꯇꯤꯌꯥꯅ ꯅꯨꯡꯁꯤꯕꯤꯔꯣꯏꯌꯦ ꯑꯗꯨꯒꯤ꯫ ꯑꯁ ꯂꯩꯆꯜ ꯅꯪꯁꯤꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯅꯨꯕ, ꯑꯩ ꯍꯥꯏꯗꯦ ꯀꯩꯁꯨ꯫ ꯇꯥ ꯑꯇꯤꯌꯥ ꯎꯔꯕ꯭ꯔꯁꯦ ꯍꯧꯖꯤꯛꯇꯗ ꯑꯐꯕꯤ ꯁꯥꯏꯁꯤ꯫ ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯔꯣ, ꯑꯩꯅꯦ ꯁ꯭ꯋꯥꯏꯗ ꯂꯩꯒꯦꯀꯣ꯫ ꯍꯥꯏꯗꯨꯅ ꯂꯩꯆꯜ ꯃꯆꯦ ꯂꯤꯛꯂꯝꯕꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯍꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯇꯤꯌꯥ ꯂꯩꯆꯜ ꯆꯠꯈ꯭ꯔꯕꯗ ꯂꯤꯛꯂꯝꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯍꯥꯏ꯫ ꯂꯤꯛꯂꯝ ꯀꯩꯒꯤꯅꯣ ꯅꯪ ꯑꯩ ꯂꯥꯛꯂꯒ ꯊꯣꯔꯛꯂꯣꯏꯗꯕꯒꯤ ꯇꯧꯔꯤꯗꯤ? ꯅꯪ ꯑꯩꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ? ꯏꯕꯨꯡ, ꯑꯩ ꯏꯕꯨꯡꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯤꯇꯥꯡꯕꯤ ꯑꯩꯅ ꯀꯔꯝ ꯏꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡ ꯊꯥꯡꯒꯅꯤ? ꯑꯩꯕꯨ ꯏꯕꯨꯡꯒꯤ ꯏꯃꯥ ꯄꯥꯕꯅ ꯃꯃꯧ ꯅꯥꯏꯅ ꯅꯨꯡꯁꯤꯟꯕ ꯈꯛ ꯄꯥꯝꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯁꯨ ꯑꯇꯣꯞꯄ ꯀꯅꯥ ꯑꯃ ꯊꯤꯕꯤꯌꯨ꯫ ꯂꯤꯛꯂꯝ ꯎꯅꯕ ꯈꯨꯗꯤꯡ ꯅꯪꯅ ꯑꯗꯨꯏ ꯋꯥꯗꯨ ꯁꯨꯝ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ? ꯃꯤꯠ ꯇꯥꯡꯕ ꯃꯤꯗꯤ ꯅꯨꯡꯁꯤꯅꯕ ꯌꯥꯗꯕ꯭ꯔꯣ? ꯑꯩꯅꯗꯤ ꯅꯪꯕꯨ ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡ ꯅꯨꯡꯁꯤꯔꯒ ꯅꯪꯅꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤ ꯃꯇꯤꯛ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯕꯒꯨꯝ ꯇꯧꯏ꯫ ꯑꯩꯒꯤꯗꯃꯛ ꯅꯪꯅ ꯅꯣꯡꯃꯇ ꯂꯦꯞꯄꯤꯗꯦ꯫ ꯏꯕꯨꯡ, ꯑꯩꯁꯨ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯃꯝꯕ ꯑꯩꯒꯤ ꯇꯥꯏꯕꯪꯗ ꯅꯪꯒꯤ ꯃꯤꯇꯝ ꯎꯒꯦ ꯐꯪꯖꯗ꯭ꯔꯕꯁꯨ ꯇꯥꯔꯤꯕ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯤꯅ ꯏꯐꯝꯗꯗꯤ ꯅꯪꯒꯤ ꯁꯛꯇꯝꯒꯨꯝ ꯑꯣꯏꯍꯜꯂꯔꯦ꯫ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯕꯗ ꯑꯩꯁꯨ ꯂꯩꯕ ꯉꯝꯗꯦ꯫ ꯋꯥꯅ ꯈꯥꯡꯉꯤ ꯏꯕꯨꯡ꯫ ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯂꯒ ꯅꯪꯅ ꯊꯣꯔꯛꯇꯕ, ꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯗꯤ ꯏꯇꯣꯝ ꯆꯠꯄ ꯉꯝꯗꯦ꯫ ꯏꯅꯥꯎ ꯂꯩꯆꯜ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯔꯝ ꯊꯣꯔꯛꯀꯅꯤ? ꯇꯥꯡꯖꯕꯅꯤ ꯏꯄꯨꯟꯁꯤ ꯑꯣꯏꯔꯕꯤ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯦ ꯅꯨꯡꯁꯤꯕꯅ ꯐꯝꯗ ꯑꯃꯨꯛ ꯇꯥꯡꯖꯔꯅꯤ ꯈꯟꯗꯨꯅ ꯑꯩ ꯊꯣꯔꯛꯂꯔꯣꯏ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯅꯪꯒꯤꯅ ꯌꯥꯏ, ꯏꯐꯝꯗ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯩ ꯊꯣꯛꯂꯛꯂꯔꯣꯏꯒꯦ ꯈꯝꯗꯤꯌꯦ ꯏꯕꯨꯡ꯫ ꯂꯤꯛꯂꯝ ꯌꯥꯔꯁꯦ ꯇꯣ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯀꯛꯀꯣꯟꯅꯁꯦ꯫ ꯑꯗꯣ ꯍꯌꯦꯡ ꯃꯈꯩ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯔꯗꯤ ꯅꯪ ꯁꯠ ꯊꯣꯔꯛꯑꯣꯕ ꯀꯣ꯫ ꯅꯪ ꯍꯦꯛ ꯊꯣꯔꯛꯇ꯭ꯔꯕ ꯑꯩ ꯁꯤꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯑꯗꯨꯝ ꯁꯤꯖꯒꯗꯕꯅꯤ ꯈꯪꯉꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯏꯕꯨꯡ, ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯃꯤꯇꯥꯡꯕꯤ ꯑꯩꯕꯨ ꯀꯅꯥ ꯅꯨꯡꯁꯤꯕꯤꯒꯅꯤ? ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯌꯦꯡꯈꯩ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯔꯗꯤ ꯅꯪ ꯊꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯌꯨꯅꯦ꯫ ꯍꯣꯏ ꯊꯣꯔꯛꯂꯒꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯂꯩꯆꯜꯁꯦ ꯅꯪ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯅꯪ ꯆꯪꯖꯔꯣ, ꯑꯩ ꯅꯣꯡꯃ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯍꯣꯏ ꯑꯗꯨꯗꯤ ꯂꯩꯆꯜꯗꯣ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨ ꯏꯕꯣ꯫ ꯍꯥꯏꯗꯨꯅ ꯂꯤꯛꯂꯝ ꯂꯩꯆꯜꯒ ꯄꯨꯟꯅ ꯃꯌꯨꯝꯗ ꯆꯪꯈꯤ꯫ ꯑꯇꯤꯌꯥꯁꯨ ꯅꯨꯡꯁꯤꯕꯤ ꯃꯥꯒ ꯎꯅꯖꯔꯕꯗ ꯅꯣꯛꯃꯤ ꯃꯃꯥꯒ ꯈꯠꯅꯔꯛꯄꯒꯗꯨ ꯀꯥꯎꯈ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯅꯣꯛꯇꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯁꯅꯥꯍꯟꯕꯤ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯇꯨꯅ ꯍꯥꯏ꯫ ꯍꯦ ꯅꯪ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯗꯥꯏ? ꯍꯜꯂꯛꯑꯣꯏ ꯍꯥꯏꯗꯥꯏꯅꯦ? ꯀꯩꯒꯤ ꯍꯜꯂꯛꯏꯅꯣ? ꯑꯗꯨꯒ ꯅꯣꯛꯇꯨꯅꯒ ꯂꯥꯛꯏꯗꯨꯅ ꯏꯕꯦꯝꯃ ꯑꯃꯝꯕ ꯁꯪꯁꯥꯔꯗ ꯎꯅꯔꯤ ꯑꯣꯏꯔꯝꯒꯅꯤꯅꯦ? ꯑꯣꯏꯔꯝꯒꯅꯤꯕ꯫ ꯃꯥ ꯅꯨꯡꯉꯥꯏꯅ ꯍꯟꯖꯔꯛꯄ ꯑꯩꯁꯦ ꯏꯃꯥꯅ ꯑꯃꯨꯛ ꯈꯠꯅꯕ ꯍꯧꯔꯛꯏꯁꯤ ꯀꯩꯒꯤꯅꯣ? ꯍꯦ ꯅꯪ ꯑꯗꯨꯒꯤ ꯃꯥꯔ ꯆꯠꯄꯤꯗꯣ ꯂꯧꯗꯣ ꯑꯣꯏꯔꯕꯗꯤ ꯌꯥꯎ ꯏꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯒ ꯂꯩꯀꯣ꯫ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯅꯣꯏꯅꯤ ꯂꯩꯕ ꯌꯥꯔꯣꯏ꯫
ꯐꯔꯦ ꯀꯩꯅꯣ ꯃꯣꯏꯒꯤꯗꯤ ꯅꯨꯄꯤ ꯉꯥꯛꯇꯁꯨ ꯄꯣꯛꯏ ꯂꯩꯈ꯭ꯔꯣ ꯍꯥꯏꯔꯒ ꯂꯩꯕꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯃꯥꯏꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯁꯍꯨꯅ ꯄꯥꯜꯂꯤꯕꯗꯨꯕꯨ ꯌꯥꯝ ꯊꯥꯃꯟꯈ꯭ꯔꯦ ꯏꯃꯥ ꯈꯖꯤꯛꯇ ꯈꯣꯛꯈꯤꯁꯦ ꯑꯁꯤꯁꯤꯁꯦ ꯃꯣꯔꯥ ꯁꯥꯒꯦ ꯑꯗꯨꯒꯅꯦ ꯌꯥꯝ ꯀꯨꯏꯅ ꯆꯠꯇꯧ ꯃꯥꯜꯂꯦ ꯁꯨꯡꯁꯤ ꯁꯦꯒꯥꯏꯔꯣꯏꯌꯦ ꯌꯥꯝ ꯊꯥꯏꯌꯦ ꯊꯝꯃꯜꯂꯦ ꯅꯨꯄꯥ ꯑꯣꯏꯕꯩ ꯊꯥꯏ ꯏꯃꯥ ꯀꯜꯂꯛꯄ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯇꯤꯌꯥ ꯊꯧꯁꯥꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯁꯅꯥꯍꯟꯕꯤꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯍꯦ ꯃꯍꯥꯁꯟꯗꯥꯟ ꯁꯤꯒꯩꯖꯟ ꯃꯤꯇꯥꯡꯕꯤꯗ ꯆꯣꯞꯄꯧ ꯅꯪꯅꯦ ꯃꯤꯇꯥꯡꯕꯤꯗꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯕ ꯅꯃꯥꯏ ꯁꯤꯕꯤꯒꯗꯕꯅ ꯌꯦꯡꯉꯨ ꯅꯪ ꯍꯥꯏꯗꯨꯅ ꯁꯅꯥꯍꯟꯕꯤ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯑꯐꯕ ꯋꯥꯈꯜ ꯑꯃ ꯈꯟꯗ꯭ꯔꯕ ꯉꯝꯁꯤꯡꯒꯤ ꯀꯥꯡꯕꯨꯗꯣ ꯉꯁꯤꯁꯨ ꯑꯇꯤꯌꯥꯕꯨ ꯁꯤꯡꯅꯗꯨꯅ ꯂꯤꯛꯂꯝꯕꯨ ꯃꯥꯡꯍꯟꯅꯕ ꯁꯔꯧ ꯁꯤꯟꯅꯔꯝꯃꯤ ꯉꯝꯁꯤꯡꯅ ꯏꯇꯥꯎꯁꯥ ꯑꯇꯤꯌꯥꯕꯨ ꯍꯥꯠꯄꯗꯨ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯃꯤꯇꯥꯡꯕꯤꯗꯣ ꯍꯥꯠꯂꯒ ꯃꯥꯅ ꯑꯉꯥꯎꯕꯒꯨꯝꯅ ꯉꯧꯆꯠꯅꯕꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤꯁꯦ ꯌꯥꯡꯕꯅ ꯍꯣꯏꯅꯦ ꯅꯨꯄꯤꯗꯣ ꯍꯥꯠꯇꯣꯛꯑꯗꯤ ꯃꯥ ꯑꯉꯥꯎꯕꯗꯧ ꯂꯩꯔꯅꯤ ꯑꯗꯩꯗꯤ ꯑꯉꯥꯎꯕꯅꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦꯗꯅ ꯆꯥꯛꯊꯦꯛꯄꯅ ꯑꯗꯨ ꯏꯇꯥꯎꯁꯥ ꯑꯩꯁꯨ ꯂꯤꯛꯂꯝꯗꯣ ꯃꯆꯦ ꯑꯝꯇ ꯐꯪꯖꯍꯧꯒꯦꯀꯣ ꯑꯩ ꯃꯥꯗꯣ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯑꯃꯨꯖꯥꯎꯅ ꯍꯣꯏꯍꯦ ꯌꯥꯍꯧꯕ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯑꯩꯈꯣꯏ ꯂꯣꯏ ꯌꯦꯟꯅꯗꯣꯏꯅꯤ ꯀꯩꯅꯣ ꯉꯝꯁꯤꯡꯅ ꯀꯥꯟꯅꯗꯤ ꯇꯧꯁꯥ ꯂꯥꯛꯑꯣ ꯉꯁꯤꯃꯛ ꯍꯦꯛꯇ ꯄꯥꯡꯊꯣꯛꯂꯁꯤ ꯊꯕꯛꯁꯦ ꯑꯩ ꯃꯥꯒꯤ ꯑꯇꯤꯌꯥ ꯍꯥꯏꯕꯗꯨꯅꯅꯦ ꯀꯤꯟꯅ ꯊꯤꯜꯂꯝꯕꯒꯤ ꯉꯁꯤꯁꯨ ꯃꯩꯁꯥ ꯀꯣꯛꯇ꯭ꯔꯤ ꯆꯥꯛꯊꯦꯛꯄꯅ ꯀꯩꯅꯣ ꯑꯩꯁꯦ ꯏꯇꯥꯎ ꯉꯝꯁꯤꯡ ꯅꯍꯥꯟꯃꯨꯛ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯊꯤꯟꯈꯤꯕ ꯀꯤꯟꯗꯨꯒꯤ ꯆꯩꯅꯥ ꯉꯁꯤꯁꯨ ꯂꯩꯔꯤꯕ꯭ꯔꯣ ꯑꯁ ꯑꯗꯨꯗꯤ ꯑꯇꯤꯌꯥꯗ ꯌꯥꯝ ꯀꯜꯂꯤꯍꯦ ꯌꯥꯡꯕꯅ ꯍꯩ ꯆꯥꯛꯊꯦꯛꯄ ꯋꯥꯊꯤ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯂꯥꯎꯁꯦ ꯉꯁꯤ ꯂꯩꯍꯤ ꯊꯛꯄ ꯅꯨꯃꯤꯠ ꯇꯥꯔꯛꯏ ꯉꯝꯁꯤꯡꯅ ꯂꯥꯎ ꯊꯧꯔꯁꯤ ꯑꯃꯨꯖꯥꯎꯅ ꯑꯗꯣ ꯏꯇꯥꯎ ꯉꯝꯁꯤꯡ ꯂꯤꯛꯂꯝꯗꯣ ꯀꯃꯥꯏꯅ ꯃꯌꯨꯝꯗꯤ ꯀꯧꯊꯣꯛꯇꯣꯏꯅꯣ ꯃꯥꯗꯤ ꯃꯃꯤꯠ ꯐꯪꯉꯤ ꯃꯝꯃꯤ ꯑꯗꯨꯅ ꯃꯄꯥꯟꯁꯨ ꯄꯥꯛꯅ ꯊꯣꯛꯇꯦ ꯌꯥꯅꯤ ꯏꯇꯥꯎ ꯑꯗꯨꯒꯤꯗꯤ ꯑꯩ ꯇꯧꯒꯦ ꯂꯥꯎꯁꯤ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯔꯤꯗꯨ ꯂꯤꯛꯂꯝꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗꯅ ꯂꯩꯆꯜ ꯃꯁꯤꯒꯤ ꯃꯁꯝꯗꯨ ꯁꯝꯖꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯇꯞꯅ ꯇꯞꯅ ꯍꯥꯠꯄꯤꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯂꯤꯛꯂꯝ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝꯗꯨ ꯆꯣꯡꯂꯛꯂꯝꯃꯤ ꯃꯍꯥꯛ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯆꯜꯗ ꯍꯥꯏ ꯏꯆꯦꯒꯤ ꯕꯦꯝꯃ ꯏꯆꯦ ꯉꯁꯤꯗꯤ ꯃꯪꯉꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯃꯝꯕ ꯃꯔꯛꯇ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯏꯆꯦꯕꯨ ꯇꯦꯡꯊꯥꯗꯨꯅ ꯀꯧꯔꯝꯃꯤ ꯏꯆꯦꯒꯤ ꯄꯥꯝꯕꯣꯝꯁꯤꯁꯨ ꯌꯥꯝ ꯆꯣꯡꯉꯤ ꯅꯪ ꯊꯕꯛ ꯆꯠꯊꯣꯛꯀꯅꯨ ꯉꯁꯤꯗꯤ ꯏꯆꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯃꯀꯨꯃꯪ ꯑꯣꯏꯔꯝꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯀꯩꯁꯨ ꯆꯠꯂꯣꯏꯗ ꯑꯗꯣ ꯏꯃꯥꯕꯣꯛ ꯃꯦꯝꯆꯥ ꯍꯣꯏꯗ ꯐꯅꯦꯛ ꯊꯤꯟꯕꯗꯤ ꯆꯠꯀꯅꯤ ꯑꯗꯣ ꯀꯩꯁꯨ ꯂꯥꯞꯄꯗꯤ ꯅꯠꯇꯦꯗꯅ ꯊꯣꯡꯒꯥꯜ ꯑꯅꯤ ꯆꯠꯂꯒ ꯂꯩꯔꯤꯕꯁꯤꯕꯣ ꯑꯩ ꯐꯅꯦꯛꯇꯣ ꯁꯠ ꯊꯤꯟꯗꯣꯛꯂꯨꯔꯒ ꯑꯗꯨꯝ ꯂꯥꯛꯀꯦ ꯏꯆꯦ ꯑꯗꯨꯗꯤ ꯅꯪ ꯐꯅꯦꯛꯇꯣ ꯉꯜꯂꯤꯉꯩꯁꯤꯗ ꯊꯤꯟꯗꯣꯛꯂꯨꯔꯗꯅ ꯏꯆꯦꯁꯨ ꯁꯤꯗ ꯁꯨꯝ ꯐꯝꯂꯝꯒꯦ ꯍꯣꯏ ꯏꯆꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯐꯅꯦꯛꯇꯣ ꯁꯠ ꯊꯤꯜꯂꯨꯔꯒ ꯂꯥꯛꯀꯦꯀꯣ ꯄꯥꯕꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯆꯥꯕ ꯍꯟꯖꯤꯜꯂꯛꯇꯦ ꯇꯧꯔꯤꯁꯦ ꯀꯔꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯂꯩꯆꯜ ꯃꯥꯅ ꯁꯥꯕ ꯐꯅꯦꯛ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯦꯝꯆꯥꯒꯤ ꯃꯌꯨꯝꯗ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯂꯩꯆꯜꯅ ꯑꯁꯨꯝꯅ ꯆꯠꯈ꯭ꯔꯤꯉꯩ ꯂꯤꯛꯂꯝ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯇꯣꯝ ꯐꯝꯂꯤ ꯇꯟꯖꯥꯗꯨꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯈꯪꯍꯧꯗ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯤꯛꯂꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯂꯤꯛꯂꯝ ꯅꯪ ꯇꯥ ꯑꯇꯤꯌꯥꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯉꯥꯏꯔꯒ ꯂꯩꯍꯧꯕꯅꯤ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ ꯍꯥꯏꯍꯧꯕꯅꯤ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯑꯉꯥꯡ ꯑꯗꯨ ꯆꯦꯟꯈꯤꯔꯝꯃꯤ ꯂꯤꯛꯂꯝ ꯇꯥꯍꯥ ꯇꯥꯍꯥ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯧꯖꯩ ꯍꯥ ꯀꯅꯥꯅꯣ ꯅꯪꯕꯣ ꯏꯕꯨꯡꯉꯣ ꯍꯩꯃꯥ ꯆꯠꯈ꯭ꯔ ꯃꯥꯜꯂꯤꯅꯤ ꯑꯁ ꯂꯩꯆꯜꯁꯨ ꯂꯩꯇꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯏꯇꯣꯝꯇ ꯀꯔꯝꯅ ꯊꯣꯛꯀꯅꯤ ꯑꯩꯅ ꯊꯣꯛꯇ꯭ꯔꯒꯅ ꯇꯥꯗꯤ ꯌꯥꯗꯣ ꯃꯇꯣꯝꯇ ꯅꯠꯇꯦ ꯑꯩ ꯊꯣꯛꯇꯕ ꯌꯥꯗꯦ ꯊꯣꯡꯒꯥꯜ ꯐꯥꯎꯕꯗꯤ ꯑꯩ ꯉꯝꯅꯕ ꯊꯣꯛꯂꯒꯦ ꯑꯗꯨꯒ ꯇꯥꯗꯤꯌꯥ ꯊꯦꯡꯅꯔꯕꯗꯤ ꯑꯗꯨꯝ ꯌꯥꯔꯅꯤꯗ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯂꯤꯛꯂꯝ ꯃꯥꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯔꯛꯂꯝꯃꯤ ꯊꯣꯡꯒꯥꯜꯒꯤ ꯁꯝꯕꯂꯩꯗꯨ ꯃꯈꯨꯟ ꯍꯦꯛ ꯊꯦꯡꯕꯒ ꯑꯇꯤꯌꯥꯕꯨ ꯀꯧꯖꯩ ꯇꯥꯗꯤꯌꯥ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯂꯩꯆꯜꯁꯨ ꯌꯨꯝꯗ ꯂꯩꯇꯦ ꯇꯥꯗꯤꯌꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯁꯝꯕꯤꯔꯔꯣꯏꯁꯦ ꯑꯝꯇ ꯁꯝꯕꯤꯌꯣ ꯍꯥꯏꯔꯤꯉꯩ ꯃꯥꯒꯤ ꯅꯥꯔꯨꯝꯗ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯅꯪ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯇꯤꯌꯥꯗꯣ ꯑꯗꯨꯗ ꯊꯥꯕꯤꯔꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯝꯕꯨ ꯃꯈꯨꯠ ꯇꯥꯞ ꯐꯥꯗꯨꯅ ꯆꯤꯡꯕ ꯍꯧꯔꯛꯂꯝꯃꯤ ꯇꯧꯔꯛꯂꯤ ꯃꯇꯧꯗꯨꯗ ꯂꯤꯛꯂꯝ ꯄꯥꯈꯠꯅ ꯂꯥꯎꯏ ꯍꯦ ꯅꯈꯣꯏ ꯀꯅꯥꯅꯣ ꯊꯥꯗꯣ ꯅꯈꯣꯏ ꯀꯅꯥꯅꯣ ꯊꯥꯗꯣ ꯏꯆꯦꯒꯤ ꯂꯩꯆꯜ ꯄꯥꯕ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯍꯥꯏꯅ ꯂꯥꯎꯖꯩ ꯑꯗꯨꯕꯨ ꯂꯤꯛꯂꯝ ꯃꯥꯒꯤ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯐꯥꯗꯨꯅ
ꯎꯃꯪ ꯑꯃꯗ ꯄꯨꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯆꯥꯅ ꯇꯣꯝꯆꯧꯁꯨ ꯃꯥꯒꯤ ꯌꯨꯗꯨ ꯇꯞ ꯇꯥꯅ ꯉꯥꯎꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯌꯦꯡꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯝꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯂꯥꯎꯗꯨꯅ ꯇꯥꯟꯅꯩ꯫ "ꯍꯩ, ꯏꯆꯥꯅꯤꯅꯦ! ꯍꯩ, ꯅꯣꯏ ꯃꯇꯣꯏꯅꯔ? ꯊꯝꯃꯨꯅꯤ ꯏꯆꯥꯗꯣ, ꯄꯨꯈꯤꯅꯨ! ꯍꯩ, ꯉꯥꯏꯈꯣꯅꯦ! ꯅꯣꯏ ꯉꯁꯤ ꯍꯥꯠꯇꯣꯛꯀꯦꯗꯨꯗꯤ ꯂꯩꯔꯝꯃꯨꯅꯣꯏ, ꯈꯪꯅꯅꯤꯡꯅ ꯉꯁꯤꯗꯤ!" ꯍꯥꯏꯗꯨꯅ ꯇꯣꯝꯆꯧꯅ ꯇꯥꯟꯅꯩ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯥꯟꯅꯔꯛꯂꯦ ꯈꯪꯂꯕꯗ ꯑꯔꯣꯟꯕ ꯑꯃ ꯂꯣꯠꯅꯕ ꯍꯣꯠꯅꯕꯗ ꯑꯔꯣꯟꯕ ꯀꯌꯥ ꯂꯣꯠꯄ ꯇꯥꯈꯤ꯫ ꯌꯥꯡꯕꯅ ꯇꯣꯝꯆꯧꯕꯨ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯁꯤꯔꯁꯅꯨ ꯃꯇꯥꯒꯨꯝ ꯏꯟꯊꯈꯤꯔꯝꯃꯤ꯫ ꯌꯨꯒꯤ ꯅꯤꯁꯥꯅ ꯂꯥꯛꯁꯤꯟꯈ꯭ꯔꯕ ꯇꯣꯝꯆꯧ ꯏꯁꯤꯡ ꯑꯗꯨ ꯇꯥꯁꯤꯟꯕꯗꯒꯤ ꯏꯔꯥꯛꯅꯗꯨꯅ ꯂꯤꯛꯂꯝꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯆꯧꯕꯨ ꯍꯥꯠꯂꯝꯂꯒ ꯎꯃꯪ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯅꯨꯄꯥ ꯃꯔꯤꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯏ ꯉꯝꯁꯤꯡꯅ, "ꯑꯣꯏ ꯏꯗꯧꯆꯥ, ꯌꯥꯔꯦ, ꯁꯥ ꯌꯧꯔꯗꯤ ꯃꯆꯤꯟꯗꯨ ꯃꯦꯜꯂꯨꯔꯅꯨ꯫ ꯃꯥꯅ ꯇꯞꯇꯥꯏ ꯂꯥꯎꯖꯔꯁꯨ ꯁꯥ ꯀꯩ ꯃꯉꯥꯏꯔꯦ, ꯃꯥꯅ ꯂꯥꯎꯕꯗꯨ ꯇꯥꯒꯦꯅ ꯇꯥꯔꯕꯗ." ꯂꯤꯛꯂꯝ ꯃꯆꯥ ꯑꯗꯨ ꯃꯊꯣꯡ ꯃꯔꯝꯗꯤ ꯈꯪꯗ ꯃꯥꯏꯀꯩ ꯑꯃ ꯈꯪꯗ ꯆꯦꯟꯅꯕ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯃꯃꯤꯠ ꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯇꯨ ꯁꯤꯟꯗꯨꯅ ꯅꯨꯡ ꯑꯃꯗ ꯃꯀꯣꯛꯇꯨ ꯌꯩꯁꯤꯜꯂꯝꯃꯤ꯫ ꯌꯥꯡꯕꯅ, "ꯍꯣꯏ, ꯂꯩꯍꯤ ꯊꯛꯄ ꯍꯧꯔꯁꯤ ꯑꯗꯨꯗꯤ, ꯃꯁꯛꯁꯤꯁꯨ ꯌꯥꯝ ꯐꯖꯩ, ꯅꯨꯡꯁꯤꯗ ꯑꯃꯨꯛ ꯌꯩꯁꯤꯟꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ." ꯆꯥꯛꯊꯦꯛꯄꯅ, "ꯅꯪꯅ ꯂꯣꯏ ꯊꯛꯈꯤꯅꯣꯍꯦ, ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯥꯛꯑꯝꯃꯣ." ꯉꯝꯁꯤꯡꯅ, "ꯑꯩꯉꯣꯟꯗ ꯀꯤꯟꯅ ꯊꯤꯟꯈꯤꯕꯒꯤ ꯂꯃꯟ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯂꯣꯏꯅ ꯁꯤꯡꯒꯗꯕꯅꯤ ꯉꯁꯤ, ꯅꯣꯏ ꯍꯟꯗꯣꯛ." ꯍꯥꯏꯗꯨꯅ ꯂꯤꯛꯂꯝꯕꯨ ꯐꯠꯇ꯭ꯔꯕ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯥꯝꯕ ꯀꯩꯅ ꯁꯖꯤ ꯐꯥꯗꯨꯅ ꯆꯥꯕꯒꯨꯝ ꯁꯔꯥꯛ ꯇꯝꯕꯤꯔꯝꯃꯤ꯫ ꯁꯤꯟꯅꯗꯅ ꯂꯩꯃꯥꯏꯗ ꯀꯦꯟꯈ꯭ꯔꯕꯤ ꯑꯃꯝ ꯂꯣꯛꯅꯨꯡꯒꯤ ꯂꯩꯔꯥꯡ ꯃꯥꯗꯤ ꯃꯗꯣꯝ ꯁꯤꯖꯔꯁꯅꯨ ꯃꯇꯥꯒꯨꯝ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤ ꯎꯃꯪ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ꯫ ꯂꯤꯛꯂꯝ ꯃꯥꯒꯤ ꯄꯥꯝꯃꯨꯖꯔ ꯊꯋꯥꯏꯁꯨ ꯁꯥ ꯀꯩꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯃꯥꯡꯈꯤ꯫ ꯁꯣꯝꯗ ꯂꯩꯆꯜ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯆꯦ ꯂꯩꯔꯝꯗ꯭ꯔꯕꯗ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ꯫ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯀꯣꯟꯅꯊꯪꯗ ꯂꯤꯛꯂꯝꯕꯨ ꯀꯧꯊꯣꯛꯈꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯆꯦꯕꯨ ꯉꯝꯁꯤꯡꯒꯤ ꯀꯥꯡꯕꯨꯅ ꯀꯧꯊꯣꯛꯈꯤ ꯇꯥꯕꯗ ꯂꯩꯆꯜ ꯈꯨꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯤꯜꯂꯛꯇꯨꯅ ꯋꯥꯀꯠꯂꯝꯃꯤ꯫ "ꯏꯄꯥ ꯈꯨꯂꯥꯛꯄ, ꯑꯩꯒꯤ ꯏꯆꯦ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤꯗꯣ ꯃꯤꯐꯠꯇ ꯀꯥꯡꯕꯨꯗꯨꯅ ꯐꯥꯔꯒ ꯄꯨꯕꯤꯈ꯭ꯔꯦ꯫ ꯑꯩꯒꯤ ꯄꯥꯝꯕꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ꯫ ꯏꯄꯥ ꯈꯨꯂꯥꯛꯄꯅ ꯑꯩꯒꯤ ꯏꯆꯦꯗꯣ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯅꯆꯥꯅ ꯈꯨꯔꯨꯝꯖꯔꯤ." "ꯏꯆꯥꯒꯨꯝꯂꯕꯤ, ꯅꯪꯒꯤ ꯅꯆꯦꯗꯣ ꯀꯅꯥꯅ ꯄꯨꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯅꯪ ꯈꯪꯍꯧꯔꯕ꯭ꯔꯥ?" "ꯏꯄꯥ ꯈꯨꯂꯥꯛꯄ, ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯂꯤꯉꯩ ꯏꯆꯦꯗꯣ ꯈꯨꯟꯖꯤꯟꯗ ꯂꯩꯕ ꯉꯝꯁꯤꯡꯒꯤ ꯀꯥꯡꯕꯨꯅ ꯐꯥꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯏꯆꯦꯕꯨ ꯀꯧꯊꯣꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯇꯝꯂꯛꯄꯅꯤ ꯏꯄꯥ ꯈꯨꯂꯥꯛꯄ꯫ ꯏꯆꯦꯕꯨ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯅꯤ꯫ ꯏꯆꯦꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯏꯄꯥ ꯈꯨꯂꯥꯛꯄ." "ꯐꯔꯦ ꯑꯗꯨꯗꯤ, ꯍꯩ, ꯅꯈꯣꯏ ꯀꯅꯥ ꯂꯩ ꯍꯧꯖꯤꯛꯃꯛ ꯉꯝꯁꯤꯡ ꯍꯣꯏꯕꯨ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯊꯤꯗꯨꯅ ꯐꯥꯔꯒꯅꯦ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ, ꯆꯠꯂꯣ." ꯍꯥꯏꯗꯨꯅ ꯈꯨꯂꯥꯛꯄꯒꯤ ꯃꯤ ꯈꯔ ꯅꯨꯄꯥ ꯃꯔꯤꯗꯨꯕꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯖꯥꯎ ꯑꯃꯗꯤ ꯆꯥꯛꯊꯦꯛꯄ ꯌꯨ ꯈꯖꯤꯛ ꯈꯖꯤꯛ ꯊꯛꯆꯤꯟꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯍꯜꯂꯛꯄꯗ ꯑꯇꯤꯌꯥꯅ ꯁꯤꯡ ꯆꯜꯂꯨꯔꯒ ꯍꯜꯂꯛꯄꯒ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯃꯨꯖꯥꯎꯅ, "ꯍꯩ, ꯑꯇꯤꯌꯥ ꯍꯥꯏꯕ꯭ꯔꯥ ꯑꯃꯝꯂꯣꯛ ꯍꯥꯏꯕ꯭ꯔꯥ? ꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤ ꯃꯤꯇꯥꯡꯕꯤꯗꯣ ꯁꯤꯌꯧꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯉꯥꯎꯔꯒ ꯆꯠꯂꯣ, ꯑꯩꯈꯣꯏ ꯅꯣꯛꯂꯒꯦ, ꯅꯪ ꯌꯦꯡꯂꯒ ꯅꯣꯛꯂꯒꯦ." ꯑꯇꯤꯌꯥ ꯃꯀꯣꯛꯇꯒꯤ ꯁꯤꯡꯕꯨꯜ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯗꯨꯅ ꯑꯃꯨꯖꯥꯎꯒꯤ ꯃꯈꯧꯔꯤꯗꯨ ꯃꯦꯠꯇꯨꯅ ꯍꯥꯏ꯫ "ꯍꯦ, ꯅꯪ ꯍꯥꯏꯗꯣ ꯀꯩꯅꯣ? ꯅꯪꯅ ꯉꯥꯡꯂꯤꯗꯨ ꯀꯩꯅꯣ?" ꯆꯥꯛꯊꯦꯛꯄꯅ, "ꯑꯇꯤꯌꯥ, ꯅꯪꯅ ꯃꯈꯧꯔꯤ ꯆꯔꯝ ꯃꯦꯠꯁꯤꯜꯂꯒ ꯃꯥ ꯀꯃꯥꯏꯅ ꯋꯥ ꯉꯥꯡꯗꯣꯏꯅꯣ? ꯃꯈꯧꯔꯤꯗꯨ ꯊꯥꯗꯣꯛ, ꯃꯥꯏꯅ ꯈꯨꯝꯖꯔꯛꯆꯅꯤ ꯀꯩꯅꯣ." "ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯗꯣ? ꯂꯤꯛꯂꯝ ꯀꯥꯏꯗ ꯂꯩꯍꯧꯏ? ꯅꯣꯏꯅ ꯂꯤꯛꯂꯝꯗꯨ ꯀꯩꯗꯧꯔꯤꯅꯣ?" ꯆꯥꯛꯊꯦꯛꯄꯅ, "ꯑꯗꯨꯕꯨꯔꯣ ꯑꯇꯤꯌꯥ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ, ꯁꯨꯝ..." ꯑꯇꯤꯌꯥ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯆꯥꯛꯊꯦꯛꯄꯗꯨ ꯐꯨꯊꯕ ꯍꯧꯔꯛꯏ꯫ ꯑꯃꯨꯖꯥꯎꯁꯨ ꯃꯁꯥꯗꯣ ꯍꯥꯏꯗꯨꯅ ꯑꯇꯤꯌꯥꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯨꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯈꯨꯂꯥꯛꯄꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯆꯥꯛꯊꯦꯛꯄ ꯑꯃꯗꯤ ꯑꯃꯨꯖꯥꯎꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯝꯁꯤꯡ, ꯌꯥꯡꯕ, ꯑꯃꯨꯖꯥꯎ ꯑꯃꯗꯤ ꯆꯥꯛꯊꯦꯛꯄ ꯐꯥꯔꯕꯗ ꯃꯈꯣꯏꯒꯤ ꯃꯆꯤꯟꯗꯒꯤ ꯈꯪꯂꯤ ꯃꯗꯨꯗꯤ ꯂꯤꯛꯂꯝ ꯑꯃꯗꯤ ꯇꯣꯝꯆꯧ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯫ ꯈꯨꯂꯥꯛꯄꯅ ꯃꯤꯐꯠꯇꯁꯤꯡ ꯑꯗꯨꯕꯨ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯂꯤꯛꯂꯝꯒꯤ ꯊꯋꯥꯏ ꯑꯃꯗꯤ ꯇꯣꯝꯆꯧꯕꯨ ꯍꯥꯠꯄꯒꯤ ꯆꯩꯔꯥꯛ ꯑꯣꯏꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯅ ꯂꯩꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏ ꯑꯃꯗꯤ ꯃꯔꯥꯜꯁꯨ ꯂꯩꯇ ꯅꯥꯏꯇꯣꯝ ꯇꯥꯕꯒꯤ ꯑꯋꯥꯕ ꯐꯪꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯩꯆꯜ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯆꯥꯃꯗꯣꯝ ꯃꯄꯥꯁꯨ ꯀꯥꯏꯅꯈꯤ, ꯃꯆꯦꯝꯁꯨ ꯂꯩꯇ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯀꯞꯇꯨꯅꯇ ꯂꯩꯔꯝꯃꯤ꯫
ꯑꯇꯤꯌꯥꯁꯨ ꯂꯤꯛꯂꯝ ꯍꯦꯛ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯤꯛꯂꯝ ꯃꯈꯣꯏ ꯑꯅꯤ ꯎꯅꯐꯝ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯉꯥꯎꯕꯒꯨꯝ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯥꯒꯤ ꯃꯇꯧ ꯎꯕꯗ ꯁꯅꯥꯍꯟꯕꯤ ꯅꯤꯡꯉꯝꯂꯛꯇ꯭ꯔꯗꯨꯅ ꯉꯁꯤꯗꯤ ꯀꯞꯂꯛꯏ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣꯁꯤ꯫ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯆꯠꯈ꯭ꯔꯕꯤ ꯃꯥꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯪ ꯂꯩꯍꯧꯔꯤꯕ ꯏꯃꯥꯒꯤꯁꯨ ꯈꯖꯤꯛ ꯈꯜꯂꯨ ꯀꯩꯗꯧꯕꯒꯦ? ꯏꯃꯥ, ꯅꯪ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ꯫ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯃꯐꯝꯁꯤꯗ꯫ ꯁꯅꯥꯍꯟꯕꯤ ꯃꯁꯥꯕꯨ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯝꯂꯒ ꯑꯇꯤꯌꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯇꯤꯌꯥꯅ ꯇꯨꯃꯤꯟ ꯐꯝꯂꯤꯉꯩ ꯂꯤꯛꯂꯝ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯑꯇꯤꯌꯥꯒꯤ ꯂꯦꯡꯖꯨꯝꯗ ꯅꯨꯡꯁꯤꯅ ꯄꯥꯏꯗꯨꯅ ꯍꯥꯏ, ꯏꯕꯨꯡ, ꯅꯪꯕꯨ ꯑꯩ ꯂꯩꯇꯕꯁꯦ ꯌꯥꯝ ꯋꯥꯕ꯭ꯔꯅꯦ? ꯑꯇꯤꯌꯥ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯂꯤꯛꯂꯝꯒꯤ ꯃꯈꯨꯠꯄꯨ ꯆꯦꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯍꯥꯏ, ꯂꯤꯛꯂꯝ, ꯅꯪ ꯃꯐꯝꯁꯤꯗ ꯀꯔꯝꯅ? ꯅꯪ ꯍꯧꯖꯤꯛꯇꯤ ꯃꯤꯠꯁꯤ ꯎꯔꯕ꯭ꯔꯣ? ꯎꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯤꯠ ꯎꯔꯤ ꯏꯕꯨꯡ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯠ ꯎꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯅꯛꯁꯤꯟꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯂꯤꯛꯂꯝ, ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯣ꯫ ꯅꯪꯅ ꯆꯠꯄ ꯃꯐꯝꯗꯨꯗ ꯑꯩꯕꯨꯁꯨ ꯄꯨꯔꯣ꯫ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯏꯕꯨꯡ, ꯑꯩꯅ ꯆꯠꯄ ꯃꯐꯝꯗ ꯏꯕꯨꯡ ꯂꯥꯛꯄ ꯌꯥꯗꯦ꯫ ꯑꯗꯨꯒ ꯏꯕꯨꯡ, ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯃ ꯏꯕꯨꯡꯒꯤ ꯅꯥꯛꯇ ꯊꯝꯂꯝꯂꯤꯕꯁꯤꯗꯤ ꯃꯁꯤ ꯀꯔꯤꯒꯤ ꯏꯕꯨꯡꯅ ꯈꯪꯗ꯭ꯔꯤꯕꯅꯣ? ꯍꯛꯆꯥꯡ ꯇꯪꯈꯥꯏ? ꯀꯅꯥ? ꯑꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯅꯨꯡꯁꯤꯔꯕꯤ ꯃꯆꯦꯝ ꯑꯩꯒꯤꯅ ꯏꯔꯦꯝꯈꯥ ꯂꯩꯆꯜꯕꯨ ꯅꯪꯅ ꯍꯨꯟꯗꯣꯛꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡ? ꯃꯥꯅꯦ ꯒꯤꯖꯜꯅꯤ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯕꯨꯡ, ꯑꯩꯕꯨ ꯏꯕꯨꯡꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯂꯩꯆꯜꯕꯨ ꯄꯨꯟꯁꯤꯒꯤ ꯈꯨꯠꯁꯦꯡ ꯄꯥꯏꯗꯨꯅ ꯁꯦꯟꯅꯕꯤꯔꯛꯎ꯫ ꯃꯆꯦꯝ ꯑꯩꯒꯤ ꯈꯟꯕꯗ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯄꯨꯝꯕ ꯀꯠꯊꯣꯛꯂꯕꯤ ꯑꯩꯒꯤ ꯏꯅꯥꯎꯅ ꯃꯗꯣ ꯄꯥꯕꯁꯨ ꯂꯩꯇ ꯀꯅꯥ ꯂꯩꯖꯅꯕꯤ ꯑꯃꯒꯨꯝ ꯌꯨꯝ ꯑꯁꯤꯗ ꯀꯞꯇꯨꯅ ꯂꯩꯔꯤꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯏꯕꯨꯡ꯫ ꯃꯔꯝ ꯑꯁꯤꯅ ꯏꯕꯨꯡ, ꯂꯩꯆꯜꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯏꯕꯨꯡꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯃꯗꯨꯅ ꯑꯩꯁꯨ ꯏꯕꯨꯡꯒ ꯊꯨꯡꯅꯖꯕ ꯁꯛꯂꯒꯦ꯫ ꯏꯕꯨꯡ, ꯑꯩ ꯆꯠꯂꯒꯦ꯫ ꯅꯪ ꯂꯩꯆꯜꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯏꯕꯨꯡ꯫ ꯂꯤꯛꯂꯝ, ꯉꯥꯏꯈꯣ ꯂꯤꯛꯂꯝ꯫ ꯂꯩꯆꯜ, ꯂꯩꯆꯜ, ꯃꯍꯥꯛꯄꯨ ꯃꯗꯣꯝ ꯂꯩꯔꯦ ꯍꯥꯏꯕ? ꯍꯥꯏꯗꯨꯅ ꯑꯇꯤꯌꯥ ꯂꯩꯆꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯆꯜ ꯃꯥꯁꯨ ꯃꯥꯡꯒꯣꯜ ꯃꯁꯤꯗꯨꯗ ꯃꯁꯥ ꯇꯥꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯇꯤꯌꯥ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯆꯜꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯥꯏ, ꯂꯩꯆꯜ, ꯀꯞꯂꯅꯨꯁꯦ, ꯇꯣꯛꯑꯣ꯫ ꯅꯪꯒꯤꯗꯃꯛꯇ ꯇꯥꯇꯤꯌꯥ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯇꯥꯇꯤꯌꯥ, ꯑꯩꯁꯨ ꯍꯤꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯄꯥꯕꯁꯨ ꯏꯆꯦꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯕꯨ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯅꯣ? ꯃꯤꯄꯠꯇ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯑꯩ ꯏꯇꯣꯝꯇ ꯂꯩꯕ ꯀꯤꯖꯩꯌꯦ ꯇꯥꯇꯤꯌꯥ꯫ ꯑꯩ ꯀꯤꯖꯩꯌꯦ꯫ ꯂꯩꯆꯜ, ꯀꯞꯄꯨꯅ ꯇꯣꯛꯑꯣꯕ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯄꯥꯕ ꯑꯃꯗꯤ ꯏꯆꯦꯒꯤ ꯑꯋꯥꯠꯄꯗꯣ ꯑꯩꯅ ꯃꯍꯨꯠ ꯁꯤꯜꯂꯒꯗꯕꯅꯤ꯫ ꯀꯞꯄꯅꯨ ꯍꯥꯏꯗꯨꯅ ꯆꯣꯛꯊꯔꯝꯃꯤꯁꯅꯥꯗꯒꯤ ꯅꯤꯡꯍꯥꯏꯗꯅ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯍꯩꯗ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯝꯕ ꯑꯅꯧꯕ ꯀꯨꯝꯍꯩ? ꯊꯃꯣꯏꯗ ꯍꯛꯈꯤꯕ ꯁꯛꯇꯝꯅ ꯀꯅꯥ ꯑꯃ, ꯑꯃꯨꯛꯁꯨ ꯅꯣꯡꯗꯝꯕ ꯃꯥꯅ ꯂꯥꯏꯕꯛꯇ ꯇꯝꯕꯤꯔꯝꯕꯅ ꯀꯅꯥ ꯑꯃ? ꯇꯝꯕ ꯉꯝꯗ꯭ꯔꯕ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯈꯤ ꯑꯇꯤꯌꯥ ꯑꯃꯗꯤ ꯂꯩꯆꯜ ꯑꯅꯤꯁꯨ ꯄꯟꯊꯨꯡ ꯇꯝꯅ꯫